ꯂꯩꯉꯥꯛꯅ ꯍꯟꯖꯟ ꯍꯟꯖꯟꯅ ꯑꯩꯈꯣꯏ ꯇꯧꯕ ꯌꯥꯔꯣꯏ ꯃꯗꯨ ꯑꯩꯈꯣꯏꯒꯤ ꯅꯦꯆꯔꯗ ꯁꯣꯛꯀꯗꯕ ꯑꯣꯏ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯁꯦꯔꯧꯗ ꯂꯩꯕ ꯃꯣꯅꯣꯝ ꯈꯨꯟꯗ ꯁꯥꯔꯤꯕ ꯊꯣꯡꯁꯤ ꯁꯥꯒꯅꯨ ꯍꯥꯏꯗꯅ ꯗꯤꯁꯤꯅ ꯑꯣꯔꯗꯔ ꯊꯣꯛꯇꯨꯅ ꯂꯩꯕ ꯑꯗꯨ ꯅꯍꯥꯟꯃꯨꯛꯁꯨ ꯂꯩꯔꯤꯕ ꯐꯤꯕꯝꯗꯨꯗꯒꯤ ꯑꯃꯨꯛꯀꯤ ꯑꯃꯨꯛ ꯍꯦꯟꯀꯠꯂꯝꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯤ ꯂꯩꯉꯥꯛ ꯑꯃꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯂꯩꯉꯥꯛꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤ ꯊꯕꯛ ꯑꯣꯏꯅ ꯃꯈꯥ ꯆꯠꯊꯔꯤꯕ꯭ꯔꯥ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔ ꯑꯃꯗꯤ ꯗꯤꯖꯤ ꯑꯗꯒꯤ ꯑꯩꯈꯣꯏ ꯆꯤꯞ ꯁꯦꯀ꯭ꯔꯦꯇꯔꯤ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯁꯤꯗ ꯑꯩꯈꯣꯏ ꯃꯤꯠꯌꯦꯡ ꯆꯪꯖꯕꯗꯧꯅ ꯇꯧꯕ ꯍꯥꯏꯕꯗꯤ ꯊꯣꯡꯁꯤ ꯍꯥꯟꯅ ꯂꯩꯕ ꯐꯤꯕꯝꯗꯣ ꯍꯧꯖꯤꯛꯇꯤ ꯂꯣꯏꯁꯤꯟꯕ ꯌꯥꯕꯒꯤ ꯐꯤꯕꯝ ꯇꯥꯡꯀꯛ ꯑꯗꯨꯗꯅꯤ ꯉꯔꯥꯡ ꯑꯩꯈꯣꯏꯅ ꯎꯕꯁꯦ ꯃꯁꯤ ꯂꯩꯉꯥꯛꯅ ꯇꯧꯕ ꯌꯥꯔꯣꯏ ꯍꯥꯏꯔꯀꯥꯟꯗ ꯁꯨꯝ ꯇꯧꯍꯜꯂꯤꯁꯤꯅꯗꯤ ꯑꯩꯈꯣꯏ ꯁꯤꯗ ꯇꯧꯕ ꯌꯥꯔꯣꯏꯗꯤ ꯁꯨꯝ ꯂꯥꯎꯊꯣꯛꯄ ꯁꯨꯝꯗꯤ ꯇꯧꯁꯤꯜꯂꯛꯄ ꯃꯤꯅ ꯑꯗꯒꯤ ꯑꯃꯅ ꯖꯤꯔꯤꯗ ꯍꯧꯖꯤꯛꯁꯤ ꯑꯩꯈꯣꯏꯒꯤ ꯅꯣꯡꯃ ꯅꯣꯡꯃꯩ ꯈꯥꯏꯗꯅ ꯌꯨꯝ ꯃꯩ ꯊꯥꯔꯛꯄꯒꯤ ꯐꯤꯕꯝꯗ ꯅꯍꯥꯟꯁꯨ ꯇꯥꯏ ꯉꯔꯥꯡꯁꯨ ꯇꯥꯏ ꯃꯁꯤꯒꯤ ꯐꯤꯕꯝꯁꯦ ꯑꯩꯈꯣꯏꯒꯤ ꯁꯨꯝ ꯌꯦꯡꯕꯗ ꯍꯥꯏꯗꯤ ꯄꯥꯛꯇꯛꯅ ꯊꯥꯔꯒꯗꯤ ꯈꯪꯍꯧ ꯍꯧꯔꯛꯀꯅꯤ ꯍꯥꯏꯕ ꯃꯇꯥꯡꯗ ꯌꯥꯝꯅ ꯄ꯭ꯔꯤ ꯄ꯭ꯂꯥꯟ ꯇꯧꯔꯒ ꯊꯥꯔꯛꯄꯒꯤ ꯃꯑꯣꯡ ꯃꯥꯟꯕ ꯑꯃ ꯉꯔꯥꯡꯁꯨ ꯑꯩꯈꯣꯏ ꯌꯨꯝ ꯑꯃ ꯐꯥꯔꯝ ꯍꯥꯎꯁ ꯑꯃ ꯊꯥꯏ ꯍꯥꯏ ꯃꯁꯤꯒꯤ ꯄꯣꯠꯁꯦ ꯑꯩꯈꯣꯏ ꯈꯨꯗꯛꯇ ꯍꯤꯡꯅꯅꯕ ꯁꯦꯟꯇꯔꯒꯤ ꯂꯩꯉꯥꯛ ꯑꯃꯗꯤ ꯏꯁꯇꯦꯠꯀꯤ ꯂꯩꯉꯥꯛꯅ ꯑꯩꯈꯣꯏ ꯊꯕꯛ ꯄꯥꯏꯈꯠꯄꯤꯌꯨ ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯏꯍꯧ ꯀꯌꯥ ꯑꯩꯈꯣꯏ ꯊꯣꯛꯂꯛꯑꯒꯅꯤ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯊꯥꯖꯕꯁꯦ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯁꯦꯟꯇꯔꯒꯤ ꯂꯩꯉꯥꯛꯇ ꯁꯨꯡꯊꯝ ꯊꯝꯗ꯭ꯔꯦ ꯃꯔꯝꯗꯤ ꯍꯥꯏꯔꯤꯕ ꯖꯒꯥꯁꯤꯡ ꯍꯥꯏꯔꯤꯕ ꯉꯁꯥꯏꯒꯤ ꯊꯣꯡ ꯁꯥꯐꯝꯁꯤꯗ ꯑꯁꯥꯝ ꯔꯥꯏꯐꯜꯒꯤ ꯀꯝꯄꯦꯅꯤ ꯑꯃ ꯂꯩ ꯑꯗꯨ ꯀꯔꯤꯝꯇ ꯌꯦꯡꯉꯒ ꯑꯗꯨꯝ ꯂꯩꯕ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯤꯆꯝ ꯃꯤꯌꯥꯝꯗ ꯇꯧꯔꯛꯄ ꯊꯕꯛꯇꯨꯅ ꯌꯦꯡꯉ ꯂꯩꯕ ꯑꯗꯨꯒ ꯃꯣꯏꯔꯣꯝꯗ ꯇꯧꯔꯒꯅ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯕꯐꯔ ꯖꯣꯟꯅꯤ ꯑꯗꯨꯅꯤ ꯍꯥꯏꯔꯒ ꯊꯝꯖꯤꯟꯕ ꯍꯥꯏꯗꯤ ꯑꯥꯔꯃꯤꯁꯤꯡꯅ ꯊꯤꯡꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯩꯅ ꯉꯛꯏꯕꯗꯤ ꯕꯐꯔ ꯖꯣꯟ ꯍꯥꯏꯕꯒꯤ ꯃꯤꯅꯤꯡꯁꯤ ꯏꯟꯗꯤꯌꯥꯟ ꯑꯥꯔꯃꯤꯅ ꯈꯪꯗꯕꯒꯤꯔ ꯅꯠꯇ꯭ꯔꯒꯅ ꯍꯥꯏꯐꯝ ꯊꯣꯛꯑꯦꯅ ꯄꯪꯍꯥꯏꯗ ꯍꯥꯏꯕ꯭ꯔꯥ ꯕꯐꯔ ꯖꯣꯟ ꯍꯥꯏꯕꯁꯤꯗꯤ ꯃꯥꯒꯤ ꯇꯁꯦꯡꯕ ꯃꯤꯅꯤꯡꯗꯤ ꯀꯟꯇ꯭ꯔꯤ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯩꯕ ꯀꯟꯐ꯭ꯂꯤꯛ ꯖꯣꯟꯗꯨ ꯑꯗꯨꯕꯨ ꯀꯔꯤ ꯀꯧꯏ ꯕꯐꯔ ꯖꯣꯟ ꯀꯧꯋꯦꯕ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯑꯥꯔꯃꯤꯅ ꯑꯩꯈꯣꯏ ꯆꯪꯉꯁꯤꯗꯤ ꯕꯐꯔ ꯖꯣꯟꯅꯤꯗ ꯍꯥꯏ ꯃꯁꯤꯒꯤ ꯃꯤꯅꯤꯡꯁꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯈꯪꯃꯤꯟꯅꯕ ꯑꯃ ꯆꯪꯉꯤ ꯁꯤ ꯀꯟꯐ꯭ꯂꯤꯛ ꯑꯦꯔꯤꯌꯥꯅꯤ ꯁꯦꯟꯁꯤꯇꯤꯚ ꯑꯣꯏꯕ ꯑꯦꯔꯤꯌꯥꯅꯤ ꯍꯥꯏꯗꯤ ꯐꯩ ꯕꯐꯔ ꯖꯣꯟ ꯂꯩꯔꯦ ꯆꯪꯕ ꯌꯥꯔꯣꯏ ꯀꯥꯏꯅ ꯕꯐꯔ ꯖꯣꯟ ꯍꯥꯏꯕꯒꯤ ꯑꯁꯦꯡꯕ ꯃꯤꯅꯤꯡꯗꯤ ꯑꯩꯈꯣꯏ ꯀꯟꯇ꯭ꯔꯤ ꯑꯅꯤꯒꯤ ꯃꯔꯛꯇ ꯆꯪꯕ ꯌꯥꯗꯕ ꯖꯣꯟꯗꯨꯅꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯗꯨꯁꯨ ꯑꯩꯈꯣꯏ ꯍꯩꯍꯟꯅꯤꯡꯗꯦ